अहानबदा मरोइबा पाउ सखंगदबा खुलाई पाइबा सिंगी एम्बुसदा असम राइफल्स की पर्सनल मरी सोकले लांगोल गेम विलेज ता मी फुबा अमदी केहनबगी थबक चथबसिंग पुलिस न थिगतुना चेराकपियु हाइना उरिपोक अपुनबा लुपना डिमांड तौख्रे सखंगदबा लालोबा सिंगना अहुम सुबा असम राइफल्स की कांगबू अमदा लंदाख्री हारी ISTV न्यूज ना फंगबा पाउदा ngasi ayupung mari makhairom taba matamda Technopal district ki Indo Myanmar ngamkhai gi border pillar number marfunipan marfumapan gi manakta leiba maringthelda sakhangdaba laloba singna Assam Rifles ki kangbuda ambush tawkibani thaudoga sida Assam Rifles ki personnel mari sokli hairi makha tana famaduda operation chathari hairi Haukiba November kunmanga amadi kuntaruki lonaba hingda Langol Game Village Zone 3 da masak maming taktaba security force ni haizaba mioi khara laklaga quarter A gi quarter number humphumanga humphutaruk humudra mathoi humudra ni thoi amadi humudra humdoi da changlaklaga yungi mioi sing phuba amadi kian khangan bagi thabak chatharamba adu mari leinaba police department na ningthina thigatuna logi oiba pifam thokpa cherak pigadabani haina uripok apunba lupna hairi Uripok apunba luf amadi uripok apunba nupi lufki thomi singna saruk yaduna pangtokhiba paugi famaduda thaudo adubu akanba mongda yaningda bafongdokhe Law enforcing agencies singna mi fami pun tawgada ba leirabasu niyom chumna tawiu ahinga thengbada saklotuna laklaga thong thilaktuna yungi mioi singda akia kangpiba nupi da masa paiduna inba nupa hanglaga phubagi thabak chatharakpa asi matungda kudong chadaba kaya thokalakadabana hiramasida akanba miyeng changnaba uripok apunba lukki general secretary Samom Drubana lenga ki pukning chingsilakli Bazaar singsi da kihin baya ba mongda masu khangda singsina chibai ro baya amu ro baya hai ro baya awudu hai ro singsina chane ro mo sidi urala la sam thokot oi bidina masigi thong singje matu naw to bidino amdi oi ro singto kai ni ko to oi bino amdi hai ro singina singdo kom thoi gorme Manipuri gi mai ne gi hai ba to ro singje masi marali singna sera biu matu naw ro singba thong je amung na sata bidino Thasiki kunmathoi kuntra phawba PR lengakna sinduna chathariba sangai festival asigi manung chana Kumalampak Sports Complex da pangthogadaba musical concert ki mayokta mairoi singna play card kaya sijinabaka loinana kholau lauduna khongjang changsinkhre Masing Yamlaba Lamlong Higher Secondary School, Friendship Educational Academy, Success School, Tiny Tots Unit School, Amadi, Law College ki Mairoi Singna, Maikai Mari Dagi Kumalampak Sports Complex Tamna Festival Asigi, Manung Channa, Maming Leiraba, English Boy Band, Blue Amadi Local Band Kaya Yauna, Pangtokadaba Musical Concert Pangtokpa Yaningdi Haibagi, Kholau Lau Ke. Mairoi Singaduna Sangai Festival Pangtokpa Yaningde, Lanjanari Basing Mayumakai da Hanjin Halu Haina, Kholau Lau Ke. Mairoi singi khongchat adu da pamdaba thodok thoktanaba BSF amadi Manipur police ki apunba security force na akanba mongda ngak senba ki thabak chathakhi Innovation Hub Manipur Science Center Takil amadi Department of Science and Technology na kusamnaduna Brain Quest Logic and Creativity haiba hiramda nimit nini ki oiba workshop ama nga solution kre Workshop lotion bagi tharamadu da Directorate of Science and Technology ki Director Jinga Kam Sachi
Joint Director T.D. Kom amadi Myang Langjing High School gi Headmaster K. Devendra na maru oiba myoy singoina saruk yake. Tharanga mari lenana Department of Science and Technology gi Director Chingakam Sachina workshop asi maru oina class 6 tagi 8 fawbada leiba mairoi singbu naurigai matamdagi afaba wakal loksing sing ningthina khangnaba hotnabani mairoi ama oina tansilliba mahi sing asi akawba leitanaba mamuttana khangba haibagi tangai fadaba lei exam matamda mairoi singna nataba pambai sijinabagi maram asi tamkiba para adu mamuttana khangba ngamdaba masagi oiba wakalolda ithokpa haitaba kaya asi koknaba logical thinking amadi creativity oinaba workshop asi pangthokpani haike Director Chingakam Sachina Makataraduna Department asigi oina Science and Technology manung channa tha khudingi workshop pangthoktuna lakle Department asigi leiriba resource asina mairoi singda haktengnana kanaba pinaba asiguma workshop makatana pangthokkigani haike ngasi loishin kiba workshop aduda San Savio KM Blooming Higher Secondary School amadi Dhananjoy Memorial English School na chingbagi mairoi kaya saruk yake workshop loisin bagi thauramda mairoi singda manamatung kaya su yentoktuna pungning thawat ke KK Private Limited na semgatpa bike auto amadi apikpa car singi online cab service K Rides ngasi hangdokre application asi Google Store dagi miyamna adumak download tawraga sizinaba yaragani Kumalampak Youth Hostel da pangthokpa cab service hangdokpagi thoramaduda lamdamasigi saisakpa hamum sadanandana maru oiba myoy oina sarukya K Rides hariba cab service asi lambi pikpa amadi gari chinba Imphal-da chathok chashingi khudong chadaba leiriba asi lehendanaba pandamda semgatpani service asigi mapu amadi team leader Laishram Arunna cab service asi safety gi oina yengbada app asida SOS button yaubana khudong thiba tholakpada khwaidagi nakpa police station da call tawgani maramaduna gari tongliba myoy sing maru oina nupi singda safety piri haike अखोइने चचदोजे होजिक अखोइगी प्लान से उक्रो दे चटपसे यामबना मथांग अनि तोंगे तो पार्किंग अमद बाजार दमु हाइगादुरगा समना एजे तेरा देने सिंजमै चटके तादि बाजार दमु काबा बाजार दमु सिंजमै दमु हन बतौबनिना डबल प्राइस चले डबल डिस्टेंस चले अदो अइना को काइथेंदगी थौजलगा छिनदौबनिना प्राइस जो हंदरे डिस्टेंस जो हंदरे अदगी ट्रैफिक की वॉल्यूम जो हंदबा District Administration Chandalna Sinduna illegal immigrant singi registration tawbada changba biometric machines sijinaba tambagi matangda ngase police personnel singi oiba hands-on training program ama pangthokre DC Chandal conference hall da pangthokiba program aduga mari lenana district asigi deputy commissioner L Nandakumar Manipur gi border area singda illegal immigrant thengnabagum Chandal district asu illegal immigrant sing thengnai Ministry of Home Affairs ki pautak matung ina biometric registration tawraga report togadabadi hanadi physical form da biometric registration asi tawrami adubu haujikti Ministry of Home Affairs ke pautak matung ina online ki khutang da biometric registration asi tawnaba khanlakle masida foreigners identification portal ama Ministry of Home Affairs MISA gi portal ama lei masigi manungda foreigner adugi nationality khangbaga Kangribaga tongan ba process lay MISA gi pautagasi leiragasu border area singdadi internet fangdaba mafam kayada online biometric registration tawbada khudongchadaba kaya mayoknai maramasina internet fangli hairaga Chandal district asu foreigners singi biometric registration asi tawnaba thorang tawre maramasina hakjengnana online biometric registration asi tawgadaba police personnel singda hands on training asi pangthokpani haike online biometric registration tawbasida border areas adi internet fangdaba jaga mayam ama leibanina Assam Rifle ga khanna jaba matamda moida internet fange hairaga Assam Rifle ga khuchamnaraga aikoi gi Chandel lasu biometric registration ji haunana bakanna tawjare sumaina online portal da biometric registration tawbagi process ase masi aikoi gi border areas da thabak tawiriba police personnel singse masida haktengnana hands on training tawrakanda philla thabak tawgadabadi police personnel sing si oibanina aikoina ngasi hands on training je kogi district headquarters Chandel la sinjabani
Yellow Yangkok artist painter ama oiriba thoithoiba mayanglamamgi nimit humni chatakadaba saknairaba singi liklu parek haina mingthonba solo art exhibition episode manga ngasidagi Imphal Art College ta hawdoktuna pangthokpa hokre thoramaduda Manipur Legislative Assembly Speaker T. Setarberta BJP OVC Morcha Manipur Pradesh ki State President R.K. Nungden Khomba amasung Social Welfare Department ki Retired District Program Officer Dr. K.S. Subadanina Maruiba Music Oina Sarukyaki Bakalina Muikia Susarukyaki. Nimid Humni Satakadaba Solo Art Exhibition Adu Manipur Legislative Assembly Speaker T.A. Setarbertana Hangdoki Bakalina Sobener Amasu President Member Singna release Tauke Amasung Nimid Humni Satakadaba Thoram Asiki Manungda Saiding Sangdamnaba Painting Competition at Jingba Kaya Supang Tokani. Thoramasiga Mary Lenana Manipur Legislative Assembly Speaker T.A. Setarbertana Mafam da thengnariba painting singa thoithoiba malem thoithoiba mayanglamamgi painting asi khara tongale ma ki haithoi singthoiba asi pukning thogapiba mathau tai haike thoithoibagi painting si yamna pamba mi moikre maramdi mana hana mafam mate te tawga soi hana thengnadaba adu noma ai maga mafam na thengnaba ade ai yumdom thengnaba ade mana ya kokside ye ekanda ubile do ai yam nak na thoki hadi chida kaida phajana yekpa laibudi yam ure ya ko te yekpa laide mo do uriduna han boin tawne aduna adumba anowa idea magalena thokle ba thoibo khoi puna mangna thaga pibam thi am suma gi chengsin jaiba khongjengsi akhoi puna no pangchalaga mapung phaba oina sunu haidrai isori mapum dei nijeri PMGSY gi makhada iril turel gi huidrom amadi sekta lanaba saba thong December ama fawagi manungda loishinanaba thabak haudrabadi December ani dagi Imphal Ukrul lambi kaivi lambi thingbagi kongjang hauragani haina Bridge Construction Demand Committee Iril River huidrom sekta gi convener Yumkhaibam Boshana Paumi Singda Phongdokre thong makhong aduda Paumi Singa unabada basana makhata kibada PMGSY Phase 9B2 2017-18 gi makhada Saba RCC Bridge asi English ngani taramapal dagi Saba horkibani maintenance ki senfam yauraga punna lupa lag chatruk marfura manga dasmik manga hum kaithokiba thong asiga nongmatada urep yung taminakiba itam nungoigi thong di chahi anirongi mamangdagi lanba hokre huidrom sekta gi thong sariba asina machi lengdana leire nongna sarakliba thong asigi manakta leiriba suspension bridge ka hena phibam sokpana lanthok lanchin tawbada kudong thiba thokadra mi paire Hanagi thong asida angang sing school chathok chashin tawba yauna miyamna tangai fadana sejinare nongna sariba thong asi sabada mangam isan sandabaga loinana handak chaigi su me thadagi thabak lepkibadagi makha takidre thong asi loshindabagi mayokta ngasi sekta amadi huidromgi club mairapaibi amadi development committee ki apunba mifam phamduna December amagi manungda loshinanaba honadrabadi December ani dagi ukrul lambi amadi kaibi lambi matam kaktana ban tongnaba warip lawkibani December amagi mamangda marilainaba department amadi contractor sing laktuna loishinaba honabiu haike PMGSY gi huitrom sekta phawnaba thongji loisan drabanina lakliba December gi tangwan phawgi manungda hariba thong asigi mari leinaba department gi mioi singna mafam asida kumbira aga thong aji karigumba loisanbagi leitragadi akhoi hek nonganba tang anidagi Imphal Okhul lambi Imphal Sombung Kaibi road hariba mafam asi akhoi thingjanjaragani Amudona kamlekai apun balupna sinduna Manipur Sangai Festival to yaning de haiduna nongmagi oiba wakarifam phamkre Amudona kamlekai machilda pangtokiba wakarifam aduda lekai adugi maira paibi yauna ahalamal kyana saruk yake wakarifam aduda free movement first then tourism heal our pain before painted normalcy displace lives matter not empty festival IDP sing masagi yumda changba yahalu no peace no Sangai Festival security force singna IDP sing phuba yaningde hingbagi hakka Sangai Festival ga onaba yaroi haina thaba placard kya sejinake wakanifam aduga mari leinana lekai adugi ahal irom saratna Manipur Sangai Festival asi IDP sing masagi mayumda hanjillaba matungda sinba yabani adubu Pia lenga kasina hatu Sangai Festival sinba asi Manipur da ingtappa leire taknaba sinba si yaningde hauzik Manipur tangdu leitaba leirabra IDP singna masagi mayumda changnaba honabada makoibu tamthina phuba yaningde tangdu leitaba hanjille hairagadi IDP sing mayumda hanjil hallo Pia lengakna Manipur miyambu
थवोइदबा असि यानिंगदे हाइके आजुजिबसिंग असि मयुमदा हंजलहंगनी हारगा डिसेंबर फावदा मखोना लोइना हंजलहंगनी हार अदुबु डिसेंबर लरगा जनवरी दे यथोगा तवयाबा असिगुम्बा संगाई फेस्टिवल सिबु मखोना हाथुआथु मणिपुरदा इरांग लेतरे शांति ओइरे हाबा उन्ननबगिदमुक्ता मखोना तवगे हाबे यावना तवबगो इंतोय अदुगी मायोक्ता अखोना ngasi सिडेंट प्रोटेस्ट मायामगी उनिंग असि संहिनजब Training and Placement Cell Manipur University na Confederation of Indian Industry CII ga kusam naduna numinini satagadaba Job and Placement Fair 2025 ki thauram Manipur University ki BC Professor and Lokendra na ngasi hodokre Manipur University ka auditorium da pangtokkiba thauram aduda Training and Placement Cell MU ki Director Professor CS Ibohal Maitaina ahanba oina Training and Placement Cell na sinduna mapung phaba lam kayada degree pairaba mahiroi singi chauna kudong sab oiragani job fair asida manipur dagi maming leiraba farm kaya yauna mapalam gi tongan ba industry gi maming leiraba company kaya na saruk yari thabak thiriba mahiroi singna laktuna job fair asida saruk yarna ba appeal tauke MU gi VC Professor and Lokendra na NEP 2020 na lakpada mahiroi singda skill mapung phana lehan bagi tangai fadaba leiri pangthokliba job fair asina thabak thiriba mahiroi singda makoi gi chanaba thabak phangbada achobo mateng oiragani haike wangoi AC ing tappa AC ohensi lebaki oiriba tanfam asida hundok hunjin tongnaba lebak maza tadaba oina unakhini government officer amata wangoi AC manungda leiba office ta leiningdanaba sinba afaba kudam nati haina wangoi AC ki MLA Kuraizam Loken haikre Bauparada laiba MLA ki quarter da Paumusinga unaba amada MLA Kuraizam Lokena makataraduna awayakum taunaba anemba thakta kumtharaga manaraga media da propaganda tauba si pamde adubu laibak miyambu lana lamjing kiba yaba mawongda media da semin sajilaga taubadi lana sakkinabagi maram oirakpa yai department ke official kauraga kihallaga sengdok hankiba adugi chapsaba proof lei CIC wangoi gi anoba building kanana contractor oige kanana thabak sui haiba department ta record loina legani department suriba thabak aduda tawfam thokpana tawdre haiba su tadre haibadagi miyangi mihut oibagi yengsinke thabak tawrabadi tawriba adu quality leina thabak sugadabani haibani masida ex MLA amana karida sawfam thokpage media da asawba utkiba aduna wangoi esibu lana ukhigani quality leina tawi tawde proof lei masida hunaraga hainabadi makatana pamde haike Wangoi kian da staff am te learning direct department is ilna using kai no haven tamda adong gi hak tak tagi chengna JDO office da officer furamba chairamba ngang ni ngangoi khangda ba language ma am sizna ba dudda tawba adugum gi chana kangon do lamdam je khoi gi yamna peace leina leiba wangoi kian da mai wening aduna rahanti to kon thokwa dum to bi odong gi adu natabida nongam de numit tawo sidan to na ki handana khangan na satpa adum bai wakhalon do khra thadok piu khoi kian da je ina moi rom dei tholok pai candidate amna adum bai wangang sangang ba je min no khine ha bi mai thamjage o mayam da yum maina sakraba IDP singi yum sanaba senfam hana mamangi lengakna leplamba senfam adudagi anouba senfam lupa lak ahumda hanta halaga Nampuda hanbagi oina mantop yumpham da leiriba IDP kharagi account ta lupa lising marfumanga kapsil lakhiba sing ngasi BDO gi khothang da selfam sing mari leinaba sing da yahon khinaba handok lagani hairi hiramasiga mari leinana ngasi Manipur Press Club ta pangthokpa pawgi mifam da kangchup chiru gi IDP thinguzam devena mamangda leiramba lengakna yum mai sakraba sing asigi senfam kachana lupa lak manga Sini pakana lupa lak taret amadi pakadana lupa lak tara haina leptuna sugnu dadi yum saba haukrabani adubu chayasigi November tang tareta anowo order ama thoktuna lupa lak ahumda loina lepsilakpadagi yanadana leidingai da namduna selfam asi ahanbagi oina lupa lesing marfumanga asi account singda kapsilakpagi thawong asi IDP sing asigi awaba khangdabani haike hana pibiriba lak manga taret adugi tara habisina mangriba property mayam dugi cover to bungam bhong na teba adugu mayam gini habigi dong mayam se yana bagi matung na sathar gram matung sidaida yani hebi matagum lak crore da mangra banga taneba adugi pot tok 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 ga akhoi sibu yam usi thoi da bi mong da akhoi gi yum dubu akhoi gi footpath ta
plastic aman khalal leibagi mong da la hum da pigani habsidi tasengna ITB singjibu usitabani habse thamjage koi hujik paisa moina kapsin bireba 85000 si koi hujik athu matamda kapi iba koi da kapsin bireba account kano ta sajin birebi masigi matungina video da toroga koi dc da yehona bagi athu matamda koi ngasima handokjaragani Socialist Students Union Manipur SSUM na matam kayagi mamangdagi DM Community College ki Nodal Officer Dr. N. Subhasandra na Community College asida miyang wang niyong wang mada sathariba thabak sing yengsin bibaga loinana anoba Nodal Officer ama hapna ba lengak ta haiduna lakpa adu haukiba tangkun tareta DM College of Science ke Professor Dr. N. Subhasandra bu anoba Nodal Officer ama oina hablakpada lengak kamadi Higher Education and Technical University ki Commissioner bu thagat pa phongdorakle Press Club ta pawmi singa unaba amada SSUM ki President Y Yaimana Community College asida UGC amadi DBT scheme gi makhada thadarakpa senfam sing guideline gi wangmada thabak thoram kaya tawbagi matangda hanagi Nodal Officer Dr. I Hemchandra gi mathakta yengsin binaba haiduna lakhibani Magna Nodal Officer oiringai da DBT scheme gi makhada 2019-20 gi paisa sing withdraw tawbada aran bat chathakhiba thawong mairoi singi fees ka hena loba yauna administrative failure oirakpagi maral siduna lengak na maki matakta miyeng changnaba haijaduna lakhibani SSUM na nauna Nodal Officer oiraklaba Dr. N. Subhasandra na hanagi Nodal Officer na tawramba aranba sing mairoi singi interest ta chumthoktuna Community College asi hena masak thokpa college ama uhenbiu haike Union asina honazagiba adugumba achungba thabak amakha garmana gamena khangbiduna mokoi gi sidi fai haibado ngasi mak utpi base masina takpadi aikoi achumba gi damakta aikoi punamak leiri achumba haibasidi aikoi chawbusu yai natraga pikbasu yai aduna achumba gi damak gamena lepirakba commissioner ne lepirakba haibase masi union asigi maikei dagi aikoi thagat pa phongdokjari Mama mapa oiba singna macha singdi phahningba adumakpu senabagi wakhaloldi iten chendaba asi khunai asida thoktaba nati haina All Manipur Students Guardian Organization AMFGO ge General Secretary Sumati Sograkpam na phongdokre wafama singa si Kanchipurda laiba SI School gi Annual Day Celebration gi thoramda phongdokhibani thoramadu da Sumati na makha taraduna ngehak leitana khatna chainaba thokpa imungdagi tholakpa angang singi wakhalda kari oirakadagi haiba asi mama mapa oiba singna munna khantagadabani saukhatpana kham thenglaklaba matamasida mai masin tamliba mairoi singbu thakha nairektaba phattaba lambida khong thangjinbagi chang wangkhalaktaba nate angang ama fanba haiba asi imungdu khaknatana afaba khunai ama purakpada chawna mateng pangadoribani haiba wakhalolda angang singbu aranba lambida satkitanaba punna hoda minase mama mapa oiba singna masa komnaba macha singbu day care boarding na chingbada thambagi chanabi asinasu mama macha nungsinabagi mari hantahale masina afaba kaya su lei adubu mama macha ge nungsi mari da chawna hoba lehandaba sunnate asigumba seraga sida ekhoigi khunai asida sokpa yaba mawongda numidang athengba fawba langduna leithokle maru oina haujiki matam asida mama mapa singna nupi macha sing yengsinba mathautai mama mapa singdagi macha singna ngamna chalakpagi mami tarakle masida mama mapa sing thauna leina macha sing senagadabani leiriba fibam asinadi mamanglomda changsinbagi mahutta maning hanbaromda lakani haike apunba kilometer lesing ahungi manungda kilometer lesing amaga chanipan kuntra thauduna transgender social activist malem thongam ngasi ayu pungmapan tabada asamgi Kokrajhar district ta thungkre Magna Assam da lansilakringai numit mapani chupna West Bengal gi Kolkata amadi North Bengal gi tongan ba district tarukta Cycling for Manipur Peace haiba thim gi makhada mapung phana peace campaign chathaki maki khongchara siga mari leinana state adugi governor CV Ananda Bosta Manipur da hauzik thokliba crisis asiki matangda punna khona minaduna Bengal gi government amadi miyamna pangba yaba mateng pangbiu haina taksinke Manipur's heart to West Bengal soul. Let's join hands for peace and harmony haiba placard paiduna state asimaki assembly mamangda su leptuna lambida chatpa mioi singi pukning su singsinke Chancel Police Station gi team district asimakta da laiba National Federation of Insurance Field Workers of India gi team Manipuri in Kolkata gi team Prantakatha promoting active citizen
Kolkata की टीम जलपाईगुड़ी डिस्ट्रिक्ट मजिस्ट्रेट की टीम सिलीगुड़ी मणिपुरी टीम अमदी अलीपुरद्वार डिस्ट्रिक्ट पुलिस की टीम यावना स्टेट असिदगी तोंगान तोंगानबा सिनफमदा लैबा मियोय क्याना मतेंग पांगबगा लोइनना मालेम थोंगांगी खोंगचत असिबु मपुंग फाना सगतखे Security Force na ngarang Forest Department Narcotics Control Bureau gi apunba team amana ngarang Kangpopi District ki Kaubru Sing Sangdai ekar chama sapna ahumda tharamba popi pambi sing yantatuna mangan kre mafam aduda saramba loktang sang kuntra har bek tara taret tilhak hidak packet kuntra taret amasung thum bek kuntra su fagatuna mangan ke Senapati District ki Purul PS ki makhada laiba ngamju sing sangda tharamba ekar taruk lomge popi pambi singsu Security Force na Forest Department ka kusam na duna mangan kre hairi. Ngarang numidang pung mapan taramdai da Thawal Moijing da laiba Moijing Gram Panchayat ki hanagi Pradhan MD Waris ki yum may na sakre. Imong manung dagi pangba pao da may sakpagi thawdok adu electric wire dagi hawrakpa oigani hairi. Thawdok adu da Pradhan ki yung gi ka taruk yaw na imong da laiba potchay amadi maru oiba che chang kaya chakre hairi. May sakpagi pao hek pagmaga Thawal Fair Service ki fair tender ama laktuna may kan ke. Hozi pao gi marthana atena brem to longchiri. Honglagli ba punsigi lambi sida arai ba chaba yaba makhai sasinari. Adone hidak langthak kayama sadaba yarakte sasil liba singduna adom gi liver da kayam sokhalli khangbibra. Liver na bu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti. Kuding magsibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna magsibu kudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break ki matung na may mutaram nokchari makhata ba pauda Layoy kraba saknai raba Pandit Lal Kanhai Deb Saramana Iramba Garuda Puran gi Maitei Lon da handokpa Garuda Puran Volume 1 haina mingthon ba larikama ngasi achamba thoram amaga loinana singjamai makha waikhom lekai da laiba en Poland Rajit ki payum na phong kre thoram aduda saknai raba Saitakar retired professor Manipur University Huirem Bihari Jain Dance Academy gi retired Nata Sankritana Guru L Lakpati amadi lairika sibu anubat tauriba Partha Sarathi Dasta Thoramadura Saruk Yake Thoranga Mari Lainana Larika Sigi Aiba Partha Sarathi Dasna Garuda Puran Hairiba Larika Si Layoy Kraba Pandit Lal Kanhai Dev Saramana Bengali Scripta Iramba Larik Amani Larika Si Mahakna Piramba Pokta Ki Machung Ina Maitei Londa Amuk Anubat Tawduna Ibani Larika Sida Maru Oina Mioiba Ikoina Hinglingai Matam Amadi Taibang Kumhai Loiduna Chatkiba Matamda Aikoigi Atmana Mapu Magi Choronda Yongnaba amata ngairaba lambi amani haina mayek sengna takle nyoibasi makoi na tauruba karmagi machungina punsi poloi lepkani haike Rising and Accelerating MSME Performance RAM program gi makada nominini sumna sataka daba Bisnupur district ki entrepreneur singi oiba entrepreneurship knowledge program ama component 5.2 support to aspiring entrepreneurship knowledge haibasida ngasidagi murang lamkhai da laiba hotel lake view gi conference hall da pangthokre Manipur State Information Technology Society gi miyeng makhada Manipur Technology Innovation Hub na sinduna pangthokhiba 2 days workshop haudopagi thoram aduda director nga Kaichel Hemam Tomishna amadi retired professor Moirang College Y Moduna saruk yake Bisnupur district amadi district asigi naknaba district singdagi lakba apunba entrepreneur kuntra romna saruk yaduna satagiba workshop aduda Manipur Innovation Hub ki business development manager Robinson Longjamna entrepreneur oiningba amadi oiduna laireba sing amadi nupi entrepreneur singda entrepreneurship ki knowledge sing piduna MSME ama haugalakku matamda kari changi haibana chingba singi wakalol piduna hena saukhatpa lamdam ama ohenbada mateng oina ba wakalolda workshop asi pangthokpani haike Green Brigade Foundation na paring naina satharak pa ireisa singi damak kathoklaba I haiba wakalol sigi kuntra tere suba thoram ngasi Janims ki blood center da ngasi tobul awang lekai dagi thaudam panel amadi longjam Somalia Devi ani ki machanupa sagai nganba thaudam gi taruk plak suba mapok numit kamari leinana pangthokre
Thauram asi Green Brigade Foundation, Life Savers Manipur amadi Blood Center Jenims National Health Mission Manipur gi miyeng makhada State Blood Transfusion Council ga kusamnaduna pangtokhiba voluntary blood donation asida nupi ahum yauna voluntary blood donor taranipal na EPK Manipur da hauzik dengue gi case wangkhalakpa asida platelet ki awatpa yamna layrakpadagi voluntary blood donation asi State Blood Transfusion Council ga pullaga Jenims da sinkhibani BB Paul Mental Development Home gi Headmistress T.S. Anita na iba home adugi mahiroi singna sakpa sembiba mapugi laikolni amadi ngasidi kayara ningthijari haiba isai asi phongkre thoram aduda T.S. Anita Devi na ngasi phongiba isai ani asi home asida matam sangna lairakpa matamda thengnariba sing adubu isai oina ithokpani makhatana su isai ama phongnabagi damak iba loislakle haike Thoram aduda Manipur lenga ki Social Welfare Loisangi EONG Bobo Saknairaba Sairangba Tomba Thangjam amadi home adugi Ozasing Mairoi sing amadi Mama Mapa sing susarugya ke KCP PWGMC Unification na DFO ahum ngami singi I chupani haibagi maral siraduna makoi bu lakliba December ama fawagi manungda wakal taminanaba matam pirakle Lona Thingraba Lalolup asigi PRO Chingkhai Nganbagi Cherolasina English ngani kolomdoi kunmarigi oina PMMSY ki makhada Thawal amasung Kaksing District ki manung chana leiba fish farmer Chanipal romdagi loan pigani haiduna lupa lising mangadagi lising tara phawba khonglatlaga I chupada chenariba Thawal amasung Kaksing District Fishery Officer Oiramba Dhaneshwar Manichana amasung Lindali ase laklaba December ama phawgi manungda lup asiga wakal taminagadabani Karigumba yadrabadi makoigi matakta akan miyeng changlagani hairi ngami singdagi khongat khiba senfam singasi loan su pidrabanina masada handokam thokpadu handoktribasi karigino hangladuna awa anamay nariba ngami singi sakwat thorang paikhatnaba amade mateng pangnaba lairiba Fisheries Department na masigumba ngami singdagi I chupagi thabak asi chatharabade ngami singasi karamna hingani masigumba thabak asida department asigi commissioner director yauna merlainaba singda akanba miyeng changlamlagadi lupna department ki makok thongba singbu thagatlamgadabani hairi Leibak miyam da department ki staff kharana khonggalakliba senfam sing asigi maramda lauthoktragasu ngami singda handokhinaba mangjongna khangankrabani adubu district fishery office Thawal da leirambadagi atai district ta transfer chatkraba yauna DFO sing asina khonggatkhiba senfam sing asi handokpagi mahutta wachat wanom tawduna leiri hainasu makoigi mathakta makhatana maral sirakle India da cooperative ki ihoda singthaningai oina kumang saukshinnaba Ministry of Cooperation na leibak asigi ahanba National Cooperative University ama Gujarat ki Ananda hangdokliba Tribhuvan Sankari University ki ahanba governing board member sembada Manipur dagi Jina Posangbambu board ki member oina khalakpada harawa amadi nungaiba phongdoktuna ngasi Thawal district ki Wangjing Hodambada leiba Mema Handloom and Handicrafts na Jina Posangbambu taramna oktuna pungning thawut kre Thoromaduda Jina Posangbamna India da cooperative ki iho chaukatnabagi matangda maru oiba wafam kaya thamke banbayai English ngani kunda leibak asigi nupi singi laktagi ahanbo oina Jina Posangbambu NCUI New Delhi gi Governing Council member oina khanbaga loinana haujisu member oibada natana NUIC Project Coordination Committee Manipur gi su chairperson oiri amadi leibak asigi cooperative ki hiramda thoidok hendokpa mioi marigi manungda mahaksu ama oiri bani Ngasige harau taramna okpagi thoromaduda Manipur Cooperative Union gi maru oiba mioi kyana saruk yakhe Sei sudriba angang singbu luhongba thingnabagi madamda India gi NGO chani yangkhaina India gi tongan ba district Jamri yangkai mathoida changsiliba khongthangi makha taba saruk ama oina New Life Foundation Manipur nasu Stop Child Marriage campaign gi makha da angang chama yangkai rom sei sudana luhongnaba honarambadagi kanba ngamkri haina New Life Foundation Manipur ge secretary Lamabam Pisakna New Life Foundation Manipur na sinduna Bisnupur district ki thamna pokpida leiba El Mani Memorial Hall da pangtokhiba 100 days campaign on Stop Child Marriage hangdokpaga mari leinana high cray
ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨ ꯂꯥꯏꯐ ꯐꯥꯎꯟꯗꯦꯁꯟ ꯑꯗꯨꯒ ꯂꯥꯏꯟ ꯗꯤꯄꯥꯔꯠꯃꯦꯟ ꯃꯌꯥꯝ ꯑꯃꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯕꯨ ꯆꯍꯤ ꯁꯨꯗꯅ ꯂꯨꯍꯣꯡꯕꯁꯤ ꯆꯨꯝꯗꯦ ꯃꯁꯤ ꯑꯥꯏꯟꯒꯤ ꯊꯣꯡꯗ ꯃꯁꯤ ꯌꯥꯗꯦ ꯑꯗꯨꯝꯕ ꯗꯟꯗꯤ ꯐꯪꯐꯝ ꯂꯩ ꯍꯥꯏꯕ ꯄꯣꯏꯟꯠ ꯑꯁꯤ ꯀꯦꯝꯄꯦꯟ ꯆꯠꯊꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯥꯔꯒꯦꯠ ꯒ꯭ꯔꯨꯞꯇ ꯆꯪꯊꯒꯗꯧꯕꯅꯤꯅ ꯂꯩꯕ ꯔꯤꯂꯤꯖꯟ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡ ꯑꯗꯨ ꯊꯧ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯣꯂꯦꯅꯥꯏꯁ ꯇꯧꯅꯕꯒꯤ ꯊꯧꯔꯤꯕ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯅꯨꯄꯤꯒꯤ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯄꯥ ꯃꯃꯥꯒꯤ ꯂꯩꯕꯁꯤꯡ ꯑꯗꯨ ꯑꯉꯥꯡ ꯑꯅꯤꯁꯤꯡ ꯆꯍꯤ ꯁꯨꯗꯅ ꯂꯨꯍꯣꯡꯕꯁꯦ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯁꯄꯣꯔꯠ ꯇꯧꯐꯝ ꯊꯣꯛꯇꯦ ꯃꯁꯤ ꯍꯦꯛ ꯂꯨꯍꯣꯡꯅꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯇꯧꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯃꯁꯤ ꯂꯨꯍꯣꯡꯕ ꯆꯨꯝꯗꯦ ꯃꯁꯤꯗ ꯁꯔꯨꯛ ꯌꯥꯔꯣꯏ ꯑꯗꯨ ꯏꯟꯚꯣꯜቭ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯄ꯭ꯔꯣꯃꯤꯁ ꯑꯃꯒ ꯂꯣꯏꯅ ꯀꯦꯝꯄꯦꯟꯁꯤ ꯆꯠꯊꯕ ꯃꯇꯝꯗ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯃꯗꯤ ꯁꯣꯔꯁꯨ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅ꯭ꯌꯨ ꯂꯥꯏꯐ ꯐꯥꯎꯟꯗꯦꯁꯟ ꯍꯥꯏꯕ ꯖꯁ ꯔꯥꯏꯠ ꯐꯣꯔ ꯆꯤꯜꯗ꯭ꯔꯦꯟ ꯃꯨꯚꯃꯦꯟꯠꯒꯤ ꯁ꯭ꯇꯦꯠ ꯄꯥꯔꯠꯅꯔ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯑꯄꯤꯜ ꯑꯁꯤ ꯇꯧꯖꯕꯅꯤ ꯁꯥꯏꯒꯤ ꯕꯤꯌꯦꯡ ꯃꯈꯥꯗ ꯈꯦꯂꯣ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ 169 ꯕटालियन CRPFꯅ ꯁꯤꯟꯗꯨꯅ ꯊꯥ ꯑꯁꯤꯒꯤ 22ꯗꯒꯤ ꯍꯧꯗꯨꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯆꯅꯨꯡ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯗ ꯆꯠꯊꯔꯛꯈꯤꯕ ꯚꯣꯂꯤꯕꯣꯜ ꯇꯣꯔꯅꯥꯃꯦꯟꯠ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ CRPF ꯔꯦꯟꯖ ꯏꯝꯐꯥꯜꯒꯤ DIG ꯍꯨꯏꯗ꯭ꯔꯣꯝ ꯄ꯭ꯔꯦꯝꯖꯤꯠ CRPF GC ꯏꯝꯐꯥꯜꯒꯤ ꯀꯃꯥꯟꯗꯦꯟꯠ ꯀꯨꯟꯖꯔꯥꯅꯤ DFO ꯁꯦꯟꯇ꯭ꯔꯦꯜ ꯋꯤꯀꯝ ꯁꯨꯔꯦꯁ ꯅꯥꯗꯦꯅ ꯆꯤꯡꯕꯅ ꯁꯔꯨꯛ ꯌꯥꯈꯤ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯆꯅꯨꯡ ꯀꯜꯆꯔꯦꯜ ꯀ꯭ꯂꯕꯅ ꯊꯧꯒꯜ ꯖꯒꯣꯏ ꯑꯃꯗꯤ ꯄ꯭रिꯌꯥꯡꯀꯥꯅ ꯊꯥꯡ ꯇꯥꯁꯨ ꯎꯠꯈꯤ YGC Wakong amadi PRSC Paurabina Sanakhiba final aduda PRSC Paurabina winner oiki Tharangamari lenana Imphal Range ki DIG Premjitna Civic Action gi makhada lamdamasi ki tongan ba mafam singda kho volleyball cricket football tournament na chingba pangthokiba asina Prazamiyam amadi security force anigi mari hena fagaran bangam bakhak natana lamdamasi gi sanababu pamjaba naha singda masamu fana lehenba amadi sports ki spirit chelan bada mateng oiri amadi makoina sanabada thawai yokshilaba matung India amadi Manipur gi damak medal lorklabadi armed force da thabak tawbagi khudong saba kaya ama leiri haiki How is Hanabaki Pao Kagi senior sports journalist Brian Thousand the Lovirasi? Manipur MSR Boxing Association Mabagi Meng Makada Tha Sigitang Kunmeri Degi Unit Taramangagi Nupa Madinupi Boxer Sani Humpuna Sarug Yaduna Kumalampak Boxing Arena da Satariba Ahum Suba Governors Cup Boxing Championship ki Sahi Taramapan Makagi Nupagi Kilogram Humputaragi Aroi Babauta Punsing Kun Boxing Academy gi Wayangbam Bibegamadi Prem Kumar Boxing Academy gi Pravin Nauremga Thengnaragani Ngachi Sanakiba Ahanba Semifinal Bauta Punsing Kun Boxing Academy gi Wayangbam Bibegna Mericom Boxing Academy gi Kabiraj Moirang Thembu RS Sidamadi Anisuba Semifinal Bauta Prem Kumar Boxing Academy gi Pravin Nauremna Mahesh Boxing Academy gi Texam Radhakantabu RS Sida Maitiba Piduna Finance Sankibani Elite Men gi kilogram Yankai gi semifinal bauta Sarita Boxing Academy gi MD Mujahidna Manipur Police Team gi Saikhom Anan Maitaibu point manga sinoda Maitiba Piduna Final Sangrai Elite Men gi kilogram humpu gi semifinal bauta Mericom Boxing Academy gi Sungnairam M Komna Upopi Youth Development Club ki Yanglem Mahespu RS Sida Maitiba Piduna Final Sangrai Category asigi atopa semifinal bout amada Mayangbam Suranjoy Boxing Academy gi Laisan Bilot Sanna Sarita Boxing Academy gi Ilambam Sunandabu point manga sinoda Maitiba Piduna Finance Sangre Category asigi kilogram Pumanga gi Ahanba semifinal bauta Mericom Boxing Academy gi Rohit Ningthaujamna Prem Kumar Boxing Academy gi Laisam Sairajbu point Mari amada Maitiba Piduna Finance Sangre Category asigi atopa semifinal bout amada Sarita Boxing Academy gi Konjengbam Rosan Maitaina Mahesh Boxing Academy gi Okram Gungbu point manga sinoda Maitiba Piduna Finance Sangre Elite Men gi kilogram Huputram nga gi Aroiba bauta Mayangbam Suranjoy Boxing Academy gi Sagol Sem Binod Chandra Madi Pusingkol Boxing Academy gi Aribam Sakil ga Thengnaragani Ngachi Sanakiba Ahanba semifinal bauta Mayangbam Suranjoy Boxing Academy gi Sagol Sem Binod Chandrana Manipur Police Team gi Sobam Sanibu point manga sinoda madi Anisuba semifinal bauta Pusingkon Boxing Academy gi Aribam Sakilna Sarita Boxing Academy gi Ningthaujam Jackson bu RS Sida Maitiba Piduna Finance Sankibani
Tarasuba MNCA Plate Cricket Tournament ki ngasi sana ki ba match singda napsa khai Imphal amadi YAC High School mai pakre Manipur Cricket Association MNC gi meng makhada tha sigi tang kuntaretegi tim taratren grubani thongna khairutuna Moijing Public Ground Thawal amadi Lairenjam Public Ground sathariba Tarasuba MNCA Plate Cricket Tournament ki ngasi Lairenjam Public Ground sana ki ba match sa Napsa Khai Imphal na SSU Singamaibu wicket ahumda maitiba pikibane match asida SSU Singamai na toss ngamduna ahanba betting tokibada over kuntra humdoiga ball ahumda wicket loina turaga run chama kuntra mari lauki masigi pakhumda anisaba betting tokiba Napsa Khai Imphal na over kuntra humdoida wicket taret turaga apiba target adu yogduna match asi mai pakibane match asida Napsa Khai Imphal gi sanaroi L Electronic na wicket ahum amadi outwaydana run kunipal loduna man of the match taki Moijing Public Ground Thawal na sanaki ba match na YAC High School na YWC Langthabal bu wicket mangada mighty bapikre match asida YAC High School na toss ngamduna fielding khanki ahan betting tokiba YWC Langthabal na over kuntra mangada wicket manga turaga run chani nifu lauki masigi pakhumda anisaba betting tokiba YAC High School na over kumapan ga ball anida wicket manga khak turaga apiba target adu yogduna match asi mai pakhibane match asida YAC High School gi sanaroi W Indra Kumar na wicket ama amadi outwaydana run humputrani thoi loduna man of the match taki ahum suba Premier League ki ngasi sanaki ba match singda aba khetri gaw amadi Young PG Onen Lalambung mai pakre Sheikh Babu Macha Memorial Trust ni sponsor tawraga All Manipur Football Association gi meng makhada mamang tha gi tang manga dagi tim tara manga na sarug yaduna sai tagel gi artificial tap ground da sanaba hokiba ahum suba Premier League ki ngasi SSC sector ground da sanakiba ahan ba match da aba khedri gaungna SSC sector bu gol ahum sinoda maitiba pikibane aba khedri gaugi mai pakbi gol singadu Saikhom Abinash na match ki kuntra suba Merai Mayum Raju na match ki taruk suba madi MD Izaz na match ki humputra mari suba minita sanki ani suba match ki sanakibada Young PG Unen Lalambung na angtha FC bu gol taruk amada maitiba piki Young PG Unen Lalambung gi mai pakbi gol singadu Thoksom Robertson na match ki tare suba Kultra manga suba madi humputra suba minita gol ahum mangte hero sungna match ki humputra mapan suba madi Phundrai Mayom Sahil na match ki marifuni thoi suba minita gol amamam sanki atopa gol aduna angtha FC gi sanaroi SM Ishak na match ki kunmari suba minita on goal loina sanki match asida maiti khiba angtha FC gi ambatangarba gol aduna ngangom Dhakesor na match ki kuntaruk suba minita sanki Board of Control for Cricket in India BCCI gi meng makhada tha sigi tang kuntaretegi Pune Maharashtra gi MCA Cricket Stadium da sathariba Said Mustaq Ali Trophy gi ngachi sanaki ba Manipur gi ani suba match da Meghalaya bu ran kunmanga da maitiba pikre match asida Manipur na toss ngamduna ahan betting tokibada apiba over kun gi manungda over taramapan ga ball manga da wicket loina turaga ran chamagni fu humdoi lauki masigi pakhumda ani suba betting tokiba Meghalaya na over taramapan ga ball marida wicket loina turaga ran chamaga tarani pankhang loduna match asi mai thi khibane match asida Manipur gi sanaroi Kangabam Priyojit na ball kunma panda ran humpu loduna man of the match taki tha sigi tang kuntra da Manipur gi ahum suba match oina Mizoram ga sanagani Sunday FC Manipur gi meng makhada tha sigi tang kulumdai degi tim tarani thoina group ahum thongna khairutuna lamlong thongkhong da leiba artificial tap ground da sathariba manga suba Dr. Moirangthem Manauton Singh amadi Moirangthem Ongbi Chandrasakhi Devi Memorial Master Football Championship ki ngasi sanakhiba ahanba match da LFC Langthabal amadi MLB FC Mayai Lambi gol ani sanaduna draw satkre LFC Langthabal gi gol ani adu Majibur Rahman na match ki taramatoi subamadi El Loken na match ki kuntaruk suba minita sanki MLB FC Mayai Lambi gi gol ani aduna Hemo amadi Dipak na match ki nifu subamadi yankai taruk suba minita sanki ani suba match ki sanakibada Sunday FC Manipur amadi UBSA Lilong Chajing gol amata sanadana draw satkre
Manipur hockey gi meng makhada Assam Rifle sinduna tha sigi tang kunmari degi nupi gi team mari amadi nupa gi team nipan punna team tarani thuna saruk yaduna Kumal Lampang Hockey Stadium da sathariba Anisuba DJAR Hockey Cup Men and Women Hockey Tournament ki ngasi sanakhiba nupagi ahanba match da CEO Singamai Wang Makhetri Lekaina Manipur Police Sports Club pu Panjal Mari ahumda maitiba pikre Anisuba match ki sanakhibada KSSC Khongmanna KDISA Kakchingbu Panjal Tara Sinoda maitiba pikhi nupi ki sanakhiba match dana YCCIC Kontha ahlumna UYC Kanglatombibu Panjan Mapal Sinoda maitiba pikhi Manipur Veteran Cricket Association gi meng makhada tha sigi tang kulumdoi degi Langthaban Public Ground da tim kunma thoina group mari thongna khaidukuna sathariba kunithoi suba Manipur Veteran Cricket Tournament ki ngasi sanakhiba match da SU SBC Sagolbarna BSC Team B Brahmapur bu wicket tarada maitiba pikre match asida BSC Team B Brahmapur na toss ngamduna ahan betting tokibada over kunmari ga ball marida wicket loina turaga run chamaga tarahumdoi lauki masigi pakhumda anisuba betting tokiba SUSBC Sagolbanna over tarahumde ga ball ahumda wicket amata tudana apiba target adu yogduna match asi mai pakhibane match asida SUBC Sagolbal gi sanaroi singkhaingan bana wicket ahum logduna man of the match takhi Thagachari Makha Tabas Hanabagi Pamu Pizari Education Enhancement Organization EEO Lamdingna Sinduna Chai Kuding Leptana Satarakpa 4th EEO Pauna Memorial 9-a-side Open Football Tournament 2025 Ngasidagi Team Tarana Group Ani Thokna Khaidokuna Organization Asigi Playground da Hodokre Hodopagi match da Group B gi Lamding FC amasung Khongjom FC Anina Sanakibada Lamding FC na Khongjom FC bu goal amada mighty pikre Haujaroi bada maruba pau amukana pizari. Sakang dama kulai paiba singa embusta Assam Rifles ki officer ama personnel ahum sokle. Amadi Langol Gambles da mi fuba amadi kihan bagi thabak jasabasing police na thigatuna cherak piu haina uripok apun balufna demand to crack. Ngasi goi na di aisig na pizza pa matang solution jare miyang tabiri basing ba mukahanna kurum jare